move ngasigi move chatkhibagi bank nifty gi amtang hajaramge bank nifty gi ngasigi move to yam phajabane haiba trend line je koina like tadi takpirapnati yaringai more touches more 3 touch 4 touch madu yamna powerful oi hai dubu trend line je 2 touch tawgragadi 3 times tadi maje break yama pigale sida 1 touch tawre 2 touch tawre 3 the break pibane okay sida kamdongna maje koina selling the low dribawa selling yagibano 200 more than 200 pips mangonda phangibano haitaragadi morning da maje yam kanba selling pressure ma pire ngarangi yenguragadi daily analysis ki yenguragadi hairiba market se koigi resistance form tawrabane aduga yam kanba koigi selling pressure ma lakhibane ngarang nahan aduga ngarangi market sina inside candle oire inside candle je undecision ne khoina dum khangabadune aduga doji type ki forms oye aduga si matungina magi market open tawrakpa jiju closing gi makhado open tawre siju phajai market opening yamna maru oy market opening ne na yamna maru oiba point amane na ina lawe sista 5 minute adum confirm taagre magi market ki changbagi entry je aduga koina 5 minute leira matungda 1 minute natragana any price action na magi fake oidoira natragana fake breakout oidoira natragana confirm breakout oidoira haibadudi magi break pira matungda price action amadi nainagani madu 1 minute ta koigi market na yamna yam strong volatile speed ta lagadi koina 1 minute ta karamba masak ulak ige price action da karamba leige habdu yengthokpa dakar tai aduga 5 minute ta buying selling confirmation pigra matungda amuk hariba trend line je 15 minute na amuk break pire 5 minute na past 5 minute ta selling tawgra matungda point khara phangre dui matungda 15 minutes sidida break piro matungda amuk kamai tawe mana break trend line je break piro matungda si kadai bang lakhi trend line duna ye trend line duna chatpa hogiba jaga haitare trend line duna chatpa hogiba jaga madugi jaga bang yamne smooth oina yam line chale sista amuk ahenba point khara hapchalaga sharp selling oina chatkiba se 200 more than 200 point oigi ene sai yengda okay bank nifty gi hojik koina sigi ngasigi market se yamna phajaba market su oi si karigi matung inge haitaragadi nifty ju yam kana selling pressure lakhi ngasi je okay moi nifty na pura nifty 50 budi pura grandfather haitare magi matungina market kudimakse lengbani market 50 stock nifty da yariba 50 nifty 50 haije stock yankhaini stock yankhai jina average holaga nifty 50 gi price he oiribani duna seida bank nifty na bank di saru oijagi bai wane nifty gi manung chanbanina nifty da ju sharp selling lay morning da maju magi support thugairaga makharomda fast candle na dum semgare aduna bank nifty da changbada yamna laina koina ki tre haitare